NIA amasung CBI na Kuki gi miyoi kaya fajinkibabu yaningdaba fongdoktuna ngasi Churachandpurda rally Chatkhre maral kaya pisinduna National Investigation Agency NIA amasung Central Bureau of Investigation CBI na Kuki gi miyoi kaya fajile hana yaningdaba fongdoktuna ngasi Kuki singna Churachandpurda public rally Chatkhre Kuki Women's Organization for Human Rights na Kuki in Peace Churachandpur amasung Kuki gi tongan ba CSO singa khutsamnaduna rally adu chatkibani ngasi ayu pung 13 tabadagi masing yamlaba Kuki miyoi singna Churachandpur District Headquarter de laiba Koite ground da pulaba matung Peace Ground torbung tamna rally chatki rally adu da sarug yakiba miyam na NIA amasung CBI na Kuki sing maral ama hekta pisinduna fajin bagi thawong yaningde suda laiba amasung Kuki CSO singi lusing basing fajin kibasi athubada thadorakadabane Central Agency singna Kuki gi mathakta faba tawribase yaningde haiba kholaw sing lauki Tungda Mini Secretariat tamna chatuna makhoi demand sing yawa memorandum ama DC ki khutang the Union Home Minister Amit Shah da pisin ki ngasi gi rally edu da ka henba pamdaba thawong sing ngasi gi rally edu da ka henba pamdaba thodok sing thokiba ki paw leite security force sing na su akanma mawong da nga senba gi thabak chathaki Lamnun them singsan gi Hakchang Khngba Ngmkhre handakta Air India gi plane kaibada laikhidabi Manipur gi air hostess ani gi manungda Lamnun them singsan gi asiba Hakchang Khngba Ngmkhre authorities singna DNA report yenglaba matungda official oina laikhidabi Lamnun them gi Hakchang Khngba ngamlaga imung manung gi miyoi singda sinarakra hairi Eti gi maikum upamiyoi kharana mitai amadi mitai pangal gi nungsinakraba maribu thadana bahonaragli basi khudakta lep kadabani haina KMDWO Manipur na phongdoragli apun bagi saktam kaiba yaroi tungi mirol kansi haiba pandamna lairiba kangleipang minority welfare organization KMDWO Manipur gi maikedagi gelhongaidagi hauna Manipur da nungsisana na laminariba mitai amasu mitai pangal ani gi marakta arambai tengol eti gi miyoi kharana hu kamsiduna phurum masel nungsinadana ba honaba amasong nungsinakraba phurup anigi maribu thadanaba honariba si athubada lep kadabane haina KMDWO Manipur gi General Secretary Saiwajina khudek piduna press thadorpa cherol amana haidi cherol asina hai aikoi amata oina nungsisana na himina si eti khaktana Manipur kanba ngamgadra ngamloidra haibasiso Khanthaba mathau tare etina Manipur pumba supai paishin ba tawgani haibagi wakhalon adudi Pudrita mangjong songbo ina tokani Thamoi sengna Manipur kan ye khalabadi laminari ba phurup singi marakta yeknaba yaba thabak amata tawreidabani haibase kaudaba pai etina na phuruk khak kanbagi oirabadi atopa yeknaba kanglupta yangsilaktabana achuma khongthang oigani haidi Kunmari suba the Great June Uprising Unity Day thoram pangthoktuna laikhidraba thawba singi mafamda miyamna haikalaika tamduna ikai khumnaba utkhre Indiana Manipur bu thengkhang kayada thugaina ba honarakpa khudakta lep kadabani Kekrupata lairiba makai Manipur gi apunba saktamda thugaina ba honarakpa khudimak chapchana thengnagani haina nandoluwangna phongdoragli India lengang na Manipur bu thengkhang kayada thugaina ba honarakpa khudakta lep kadabani Kekrupat asi apunba Manipur gi saktam ngak na ba honabada thawaina pontha pikraba athoba singi yata famni Kekrupat asina lairiba makai Manipur gi apunba gi saktam da thugaina ba honarap khudima chapchana thengnagani maramasina kanglup ama oigera India lenga oigera Manipur thugaina ba honarakanu haina amuko gi president amadi organization asi gi chairman Nandoluwang na phongdorakre All Manipur United Club Organization amuko amadi United Committee Manipur UCM anina semba the Great June Uprising Unity Day Observation Committee na sinduna kunmari raksuba the Great June Uprising Unity Day ngasi Kekrupata laiba athauba 19 gi khubamda hekalaika tambagi thogdoka mari leinana mahangna hai Manipur gi apun bagi saktam thugaina ba sanglaba sahi kayadagi India laingang na honaduna lagli Manipur da khundaminari ba phurup singda amada ama haijinduna phurup masel gi marakta thajaba lehandaba aikhoi masel gi marakta yengshin hanaba honarakpa haudisu leptri maduna maram oiraga thengkhang kayada Manipur da tangdu leitadana ba phibam amada lehanduna yelhau phurup sing muthanaba honari India lenga ki thawong kaya aduna yelhomi singi marakta mamaleba kidamak thawai kaya ama thakre kaya ama na kaisum changda leiduna awaba kaya ama khangli Mahangna makhata na phongdokhibada Manipur di masagi na chanabi puwari leijaba lamdam oiduna lagli lamdam asigi miyamdi chamna hingjaba miyok misan fajaba hospitality yamna faba Manipuri sing ase India lengang na agitation yamna pamba isu yamna sagatpa pamba madi mawongda Indiana onthokpire
Mahangna high power meeting lising pangthoklabasu lamdam asida Myanmar-dagi sangsilagliba Kuki zo terroristing tanthoktraba mito khandoktraba popi thaba thingbagi thabak chathadri faubadi Manipurda ingtapa hanjilakiroi haudi Kuki lalaubasinga Indiaga suspension of operation su chatnariba suasi kumda lising ani kunmari gi July thada loikrabani adubu sugi camp taramari gi manungda tareta handahanaba yanare haibasi miyamda harau hanbani sujanabagi matam loikraba faubada India lengana Kuki singbu unlawful outfit ni makhoi singbu faraga aindoiba sabsaba thabak lokhatpagi mahuta sugi camp khara handhalaga politics sanabasi miyamda utchaibani haina phongdokhi loinana Manipurda Kuki singna sathariba thawong kaya si terrorist ki thawong ngaktani adubu India lengana terrorist amadi terrorism ki thawong sing asigi wahan thok tongan tongan na piduna artha hanba si maram chade jammanaba law amadi constitution na pullaga India asi linkhatkibani Iran da chatakiba Israel gi attack ta miyoi lising amarom hatkre Operation Rising Lion launch tawduna Israel gi forcing na Iran da yamna sauna chatakiba attack singda yamdrabada miyoi lakh amaga yamdrabada miyoi lising amaga mapan rom hatkre amadi miyoi Chatkhre Kuki Nupi rom na sokre haina human rights group amana agency da phongdoragi agency dagi fangma pawi matung ina Iran gi tongan tongan mamafam da Israel na chatakiba attack sing cover tawraba matung da misi asti laptop pani haina Washington da based by human rights activists singna phongdoragli Iran gi nuclear site sing amadi atai military target kaya thugai ki baduda top official amadi scientist kaya hatok ki ba Israel gi attack ki matang da Iranian sarkar na khudaki oinadi chapchaba asiba masing amata phongdokpa leitri human rights activists singna phongdokkibagi matungina handak sikhiba masing adugi manungda misam chani yankai military members chamaga yankai amasong masa khangdokpa ngamdaba topa miyoi chamaga tarama panyauki aduga soklaba singi marakta micham chama lanmi humdrama thoi amasong masa khangdokpa ngamdriba miyoi chamri marfu humdo yauri haidi Air India plane kai kibadu da laikhidraba miyoi chama maudra masa khangle madugi manungda chamaga yankai mapana imung manungda sinakre Gujarat ki Ahmedabad International Airport gi London tamna paigadaba Air India gi Boeing 787-28 Dreamliner plane kaibagi thawdokta laikhidraba singi manungda haudik fawbada DNA matching sizinaduna miyoi chama maudra di masak khangba ngamle madugi manungda miyoi chamaga yankai mapana imung manungda sinakre haina official chairman amana haidi June 12 da thokiba yamna laibak thiba thodok aduda puna miyoi chani nimpuni thoi laikhidabani adubu laibak phobadagi plan aduda tongba miyoi ema khaktamak hinghokibani authority gi makedagi makhatana lemhauriba Hakchang Singh aduso DNA test tawduna masak khangdoknabagi thabak yamna kana chathari Ahmedabad Civil Hospital gi medical superintendent Dr. Rakesh Joshina haikibada plan aduda tongkiba amasung plan aduna medical complex amada tasinduna pokhaikibagi thodok aduda Puna miyoi chani yankai laikide hairiba miyoi sing adu masak khangdoknaba sample sing loina collection tawri adubo body khara amadi masak khangdoknaba honabada awaba khara oiri hairi amaromda plane kai khiba thawdok adugi matangda high level government committee amana haudi thijinbagi thabak yamna kana chathari haudi fawba plane adugi black box fangdabana thawdok adu mataw karamna thokibanu haibadu chapchana khangba ngamdri technical amasung pilot gi asoiba kaya ama Laikibano haibadu observation kaya pinarabaso madu chapchana khangba ngamdri Union Home Secretary na lusingba high level committee asigi makidigi plane adu matawkram na kaikibano amasung emergency responsing adu ningthina examination tawgani committee asina masigi report adu thahungi manungda government submit tawgadabani haidi driver phurambadagi driver singna starring thadokpa yauna tonga tongan ba khongjang sangsinaba laukthokre petroleum pothok loba chatkadaba gari driver sing Starring thadokpa yauna tongan tongan ba khongjang changsinaba laukthokre thasi gi taramari da sengmai da leiba bottling plant ta unloading tawramlaga lakiba LPG bullet gari gi driver Kakting Khunau Umathel dagi ke Hais Herojitpu Manipur Police Commando gi personnel sing oigani singnaba khagri masugi phizol setpa Scorpio gari number thadaba amada lakiba kangbu amana khabam lamkhai dagi khara chelaga leiba Petroleum outlet amagi manakta phurakibagi mayokta maralaiba police personnel singdo gi matung ina serak piyo haina tang 15 ningthokaba numitagi petroleum tank singi driver singna chatharakba tanker singi starring paidabagi khongjang hena kanchinaba sem chakre
Lengakta pung nimpunipan gi matam thakrabasuk pikiba matam helaba phawba lengaki maikidagi pakum amada piraktabadagi petroleum amasung LPG tanker gi driver singna score chatpada yawba toklaga moidang poktagi kaithelman bi phawbada gadi sama yankai henna pareng lengduna laikre khongjang sangthing gi badu ga mari leinana driver amana phongdokkibada driver singa chemiyangi thabak tawribani ayuk numidang nongju nungcha thidana laleraga somyangi nongmada sangraba yadraba petroleum amasung LPG pusilaknaba miyangi mateng pangduna laklibani khulai paibasu nataba hingnabagi lanpamda lanthengnariba driver amabu VIP gi escort oigani singnaba khagi khongrau setpa fruit amuba lilakpa nongmai paiba police personnel sing oigani singnaba singna tanaraglaga tamthina pubirakliba asi kari mara laibagi no amadi haiba personnel adu kananu haiba driver singna khangba ngamdragaso government asinadi khangpham toi driver singna pung nimpunipan gi manungda khangdokpiraga logi matung ina serak pibiyu maduna trabadi akanba tongan tongan ba khongjang changchilakani haina laukthokre।